अपुनबा सिक्योरिटी फोर्स ना यामलबा खुसुखुलाई कया मुरुम फागतले मणिपुर दा तंगदु लेताब पुरकनब होनबदा मियामना पुलिस अमदी सिक्योरिटी फोर्स सिंग दा मतियंग पांगबिनबा आईजीपी इंटेलिजेंस जोन 2 कबीब के ना अपील तोरी मणिपुर दगी अफसपा लौथोकनबा कंगलादा इमा सिंग संगशिनखिबा खोंजंगी निंगसिंग थौरम पांगथोखरे Climate change na purakliba amang basing miyam da khanghanbada media na achoba thodang lobiu haina Directorate of Environment and Climate Change ki Director Dr. T. Brajakumar na phongdokre. Amasung paleldagi aimol taba lambi khunja singna laikai gi mating lainga ki mating amata yaudana lanai oina paisa khainaraga semba hokre. Kurumzari, ISTV News meeting tabiri sing taram noksari. Hauze pau sandong pizari. Apun ba security force na mafam kaya dagi yamlaba khusukulai fagatle Manipur da tangdulai taba purakna na buhona bada miyam na police ama security force sing da mating pangbina na ba IGP Intelligence Zone 2 Manipur Police Kabib Kena appeal tori. Police headquarter Imphal da pangthok ba paugi mifam da IG Intelligence Ningshan Warngam DIGP Range 1 Maharabam Pradeep Sarukyaki Paugi Mipamaduda IGP Kabib K na Makata na Haikibada Manipur Police amadi Security Force na Manipur gi tungan bamafam Imphal East, Imphal West, Thobal, Kaksing amadi Bishnupur gi mafam kaya da thi humbagi thabak paikat bada yamlaba khusukulai kaya murum phagat pangamki AK series nomai manga insas nomai uhum SLR da tarataruk 303 rifle manga pistol taramapan Carbine rifle mapan SBBL bore action tarataruk anti-riot gun ani JVPC ama DBBL ama yauna apunba numai marifutaruk ni bom yauna tungan ba maru chamapan humputra marini makoyadudi grenade mapan 7.62 gi live round chamnga kuntaruk 5.56 gi maru chani kuntaruk 303 gi maru cham marifu 9 mm gi maru na taret amadi 32 mm maru mari ICE motor cell taruk tip launching ani yauna IED mari yauri haina magna makhata ki Harib polam sing Imphal East, Imphal West, Thobal, Kaksing amadi Bishnupur district gi Manipur Police Central Armed Police Force amadi Assam Rifles na phabangam khibani magna makhata na lamdam se thokliba irang se Manipur Police amadi Security Force na mapung phana tangdu leita ba hanjilak hanba ngamnana ba punna Chatminaduna honari karigumba tangdu leitaba thugaina na honaba miyoi sing thengnaba tarabadi Manipur Police ki manak nakpa police station da pau PBU haiki On specific intelligence about large cache of arms, ammunition and warlike materials concealed at various locations, coordinated operations were launched simultaneously at multiple sites in the peripheral and suspected areas of Imphal East, Imphal West, Thobal, Kakching and Bishnupur districts. The joint teams comprising the Manipur Police, Central Armed Police Forces and the Army and Assam Rifles recovered the arms, ammunition, explosives and other warlike stores. The Manipur Police reaffirms its commitment to fostering a peaceful and secure Manipur. The public is urged to cooperate with the police and the security forces and to promptly report any suspicious activity or information related to illegal arms to nearest police station or the central control room. Senior police officials remain in close coordination with all security stakeholders to ensure that such operations continue in a sustained and focused manner aimed at restoring normalcy, maintaining public order and safeguarding the lives and property of all citizens. Armed Forces Special Power Act afaspa matam supagi oina malem gi laimai dagi muthat kinabagi damakta lising ani mari gi July 15 da India lainga ki lanmi sing leishinduna leiriba kangla gi nongchup thangbageta ima tarani thoina fi thongdana sanction ki khongjangbu ningsingduna Anti Repression Day thoram Observation Committee Anti Repression Day lising ani 15 na sinduna ngasi konung mamangda leiba lamyan basanglen pangthokre Thormaduda social activist RK Ranendrajit, Observation Committee के Chairman Khangembam Anandi, UCM के President YK Dhiren, UPF Manipur के Advisor Advocate Laishangbam Jadumanina, अथवा मिथुंग सिंह ओइकी
Thoramduda Manipur gi tongan ba mafam da leiriba CSO singi lusing basing amadi mioi kaya saruk yakibaga loinana lisingani mari gi July tang 15 da khongjang jangshin khibada yawba leikidraba ima mutum ibemhal ima soibam momon leima amadi ima leitam ibetombi gi photo da lei katuna ikai khumna utpaga loinana leikidraba singi mafamda minute ani 2 minute leptuna awaba su phongdokhe Tungda leikidraba ima ahumgi imung manunggi mioi sing amasung ima mapan Thoksom Ramani, Ima Kesham Taruni, Ima Yumlembam Mema, Laishram Gyanesuri, Ima Laurembam Ongbi Nganbi, Thoksom Ningol Chungkham Ongbi Jamini, Moirangthem Sorojani Leima, Angom Jiban Mala Amadi, Hobam Tombida Ikai Khumnaki, Leikidraba, Ima Mutum Ibemhal, Shoibam Momon Leima Amadi, Laitam Ibetombi, Imung Manungi Miyoi Singdesu, Asamba Kudul Piduna Ikai Khumnaki. Thoramduda Observation Committee ki Chairman Khangembam Anandina Matamaduda Manipur Lengakna Aphaspa Manipur ki segment taruk amadi Kangladagi Assam Rifles lokthokhi Masina Matamadugi ima singi hona jamani Aphaspa mafam khara lokthok le hairabasu hojik Manipur ki tongan ba mafam da Aphaspa leiri Maramaduna India Lengakna Aphaspa si Manipur dagi mapung phana lokthokadabani hojik jathariba Ashina iramdam munbagi leiba kaibagi ngakthokpa ngamdabagi Center na Manipur bu thawairaktabagi issue mayam ama lakli lisingani ahumgi me ahumda kuki na maitai da landarakliba si state lengakna thinghodaba si India lengaki aronba agenda ama leibugum tawi haiki kuki singna terrorist ki thawong kaya satharakliba si India lengakna karigumba amata usin kangsinadana leiri haina mahakna phongdokhe Maragda divide rule sanaba mayam ama yaurakpanina ulap campaign oina punjanaraga amatang oiba oneness kholaw ama da leiba kan minagadaba se hauji se kitang masui marang taba thona phaba thora agasu magi yaliba strategy da mathanda janghanba yadaba aduna apunbagi shakti ama sagatpada haujikti koina yamna munna khana nainaraga itihas ki lambi da paring naina jathariba imasingi thona lingjen amu khana sagat bangam nabagi da makta aduga mari leinana ngasigi function asisu taujabani Directorate of Environment and Climate Change na Sinduna leptana satharakba climate change reporting in Manipur haibasigi taruk shuba media fellowship ta saruk yariba paumi singna irakpa report sing khana nenabagi thorba mapang thokre Porampat Labor Department Sigi Conference Hall the Pangthokpa Ngasigi Thormatuda Directorate of Environment and Climate Change ki Director Dr. T. Brezakumar Senior Journalist Irengbam Arun Pradip Phanjobam Editor Guilds Manipur ki President K.S. Khogenamadi Ukhrul District Working Journalist Union Senapati District Journalist Tamenglong District Journalist AIR Imphal na chingbasingi representative kaya su saruk yaki Interaction program aduga mari leinana media fellowship phanglabasingna makoi gi oiba climate change ka mari leinaba news stories singi reporting sing su thamki ngasi pangthoki ba interaction program aduga mari leinana director Dr. T. Brezakumar na climate change ki reporting ki matangda media fellowship program asi chahi manga mapung phaki baga loinana taruk shuba fellowship asida mamangi haukraba chahi manga da kari reporting tawkrabage haibasi Kanaba mathau tagani climate change leire haibasidi khangle ahongba sina purakli ba mangbasing adu khangana ba hona ba haibasida media na thodang lobiu haibagi fellowship ni news story da masangoi buafam kharakhak natana story adugi reporting da yamna ka hena sangbagi kanaba leite climate change na maram waraga thorakli basing adu miyam da khangan ba haibasi department ki apambani pangthokliba fellowship asi climate change na purakliba amangbasing adugi process amadi campaign tobagi part amasuni haiki environment yang kiri memang kena memang aku kiri environment aku yang kiri anda pohon berapa aku yang kiri anda kait terapa aku yang kiri anda berapa hai macam ingat yang kiri sini aku yang kiri opsi lah kiri ngan rumah ni hai dalam rumah ni aduh climate change ana aku yang kiri anda terapa nungsu nusa ingin sasda aku bangla sana Wili iba home kunci lifestyle sih, anu ko science way berkulit. Anu ko science way mana kan masih pelajari ya, hona pada awal mau itu saya, masih kerana mungkin kok mana banyak kena medagi, ada semua orang luar punya misalnya. Anu ekor media sih na madu, mungkin bila kan madu pelajari ya, hona madu punya berkulit panggung macam. Sahi taragi mamangda PMGSY gi makhada lengakna amuktang semlam laga amuk hanna yenglaktraba
Paleldagi Aimol gi tungan khul singgi lifeline oina satnariba Aimol road ngasidagi Aimol gi khul kaya gi khunja singna lenga ki mateng amata yaudana lanai oina sel khainaraga semba hokre kilometer 5 rom sangba lambi semba duga mari leinana Sayolau Boni Koba Kunja Mana ngasi semliba lambi asi Aimol Satu Aimol Kunjai Aimol Kumbirei Aimol Chingnung Hut Aimol Tampak Aimol Kadom Phai Aimol Ngairong Aimol Chandon Popi amadi Aimol Kunglengi Kunja Lising Kunromgi lifeline wariba lambi ni masigi mathakta lambi asida maitei amadi maring yauna purup atai su satnaduna tongan ba thabak sing tawduna imung puri Hairi Balambi asi ngasidagi chahi tarit nipan gi mamangdagi lenga ki mari leina busingna hanna yengbidre masina maram oraga lambi asi nong kitang tabaga mafam kaya da ising tunglaga leire aduga nong chudaba matamda ufulna lambi asi da chaliba miyoi sing amadi dukan phamli busing awaba kaya mayok nadi asumna lengak na chahi tara muki mamangda PMGSY gi makhada lambi amuktang shamlam laga amuk hanna semlak tabadagi Aimol miyamna thengnariba tongan ba awaba kaya asi yenglaga khunja singna lengak-tagi mateng amata yaudana ngamjaba sel khainaraga JCB tractor amadi Tata tipper sing wairaga lambi asi sembani haiki ngasi khunja singna lengak-ki mateng yaudana lambi semliba sidi college thaba ngamgadaba nate lengak-ki maikaidagi lambi asi bo athuba matamda matamga chunaba mawongda semgatpiu haiki Masigi lambi se koi lifeline hai batare bypass tawba lambi leite basine koi main single lambi ni more than 7-8 years fajana maintenance tawdra lambi ni koi praja sing na ju sarkar na kitang oidaga ju sembira kadra aina akoi ju khallaga yam asa laina leijabani adubo semaktra semgani hai bise phana koina ngai re yadre uji nongju thaju oire aduna uji lambi je adugi matik phatre government sarkar je ngai ragadi koi chathok chachin lambi je yaroi haiduna koi gi leijaba aimol praja khuding makna koi gi humangi maman hai batare sine koi lambi je yari makai black top ti koi tawba ngamdraga ju yari makai di koi quality laina handak lakadoriba winter phauba chatpa yabagi condition de koi sembani aduna sigi credit se koi aimol community de pijeningi Manipur da president rule gi matam sangdokpa yauna handaki parliament ki monsoon mifam da Modi government na bill nipan pukhat kadori sahi asigi February thagi tang 12 dagi Manipur da president rule thamkiba mathang thagi August ki tang 12 gi ahing nongyai da tha taruk mapung phagadori basigi mangoina na suspended animation da thamliba 12 suba Manipur legislative assembly gi MLA singda anauba government ama center dagi semlakani haina khawrang na ngaina ringai cheraga sida Deccan Herald na Tagalakhiba paugi source amagi matungina ruling party da leiramkhiba MLA singna mangliba mangphauna roidra haibagi oithokpa lehelakli paugi source asigi matungina tha asigi tang kunmathoi dagi hogadoriba chahi asigi parliament ki monsoon mifamda center da leiriba BJP gi Narendra Modi na lusingba government na Manipur da thamliba president rule gi matam sangdokpa yauna upper amasung lower house animakta ayaba launanabagi pukhatkadori Central government na pukhatkadoriba bill sigi matunginadi president rule asi loktoklaga anauba government hauziki oina sembagi apamba leite haibu utpani parliament ki mifamaduda demand for grant Manipur for 2025-26 ka mari leinana appropriation bill su pukhalakpa yai hainasu paugi source aduna makhata na hairi Bishnupur ki DC Puja Ilangbam na chair lauduna District Hospital Management Society ge apunba mifam mini secretariat complex ta leiba conference hall da pangthokre mifam sida mapung oina district hospital gi upgrade tawbaga loinana infrastructure sing maruoina khanaki hospital asigi phibam phagathanana ba honabada district administration dagi phangba yaba mateng pigani hospital asi hena matho ningthina tawhanana ba stakeholder khudingmakna khusamnana thabak tawnana ba pukning singsinke Lamdam sida thokliba irang asina maram oraga national highway anida satoksan yadraba maitai singi regional connectivity scheme gi makhada aeroplane vara concession fangnanaba lengak amadi mari lenaba singa sinbiu haina kangleipak kanbalup KKL gi general secretary ngamkhai ngakpa luwang na fongdokre Manipur Press Club ta pangthokpa paugi mifam aduda ngamkhai ngakpa luwang na makhata kibada lamdam sigi lifeline wariba national highway anida tampakta khundariba mitei singna chathok chasin yadriba sigi matangda India amadi Manipur lengakta athubada yananaba sinbiu haina memorandum pisin kiba leirabasu ngasi phawbuda tuminna leishili lifeline wariba national highway asi thingkibana mitei singna mapan leibakta chathok chasin tawba matamda amata ngairaba pambai oiraba aeroplane ge vara gi matangda Manipur High Court ta PIL ama thakiba leire
खमथेंगना वारबा मैतैसिंगी येंबिरगा हाई कोर्टना लंबी अमा शिनबियु हाइना महाकना अपील तौखी ममांगदा अखोइना मणिपुर की हाई कोर्ट पीआईएल थाबा मतमदा इम्फाल टू आइजोल की ओनली लुपा 500 दा मोगी स्पेशल फेयर पीदी कइदोबुगी अखोइ मैथै की पीद्रिबनो मसिने मखोइना यामना क्वेश्चन तौजरिबिसे दुने लाइबा जुलाई की तांग 53 दा अखोइगी हियरिंग अमु तारे जज सु अनौबो लाखरे मणिपुर हाई कोर्ट अखोइना यामना रिक्वेस्ट अमगा लोइना अखोइना अपील तौजनिंगी बसे मणिपुर की ओइना अमदि मैथै की ओइना राइटफुल ओइबा डिमांड अमखक ओइबनिना खरा थुना मागी लंबी से हाई कोर्ट थिथोक पीरगा अमदि मसि याम थुना प्रजाना ngasi थेंगनरिबा नोंगमदा फ्लाइट चत यादवा पैसा लिसिंग तिंगिबा मयाम से मसिगी अवाबसु उबिरगा हाई कोर्ट ना मसिगी केस से फास्ट ट्रैक कोर्ट अमगी अदुमाइना हाइबा तारे खतंग थुजिनबिरगा प्रजागी अवाबसे अमतंग उबियु मसि खंधबिरगा याम थुना तोबियु लंबी चतपा याहनबिरगदी याम फरे यादरी फाउबुदी स्पेशल कंसेशन से सुखसु सोइदन पिबम थोई प्रजा सिंगी अवाबसु उबियु हाइबसगी डिमांड से ने बखों ngasi तौजरिबसे Department of Plastic Surgery RIMS Imphal na sinduna World Plastic Surgery Day thoram pangthoktuna maina sathina chingba amadi chakpadagi soktuna Department of Plastic Surgery RIMS da layeng badagi faraklaba anaba singda khudol amadi masagi sinfam da sizinanaba machin sing piduna pungning thogotkhre RIMS Hospital ki General OPD Complex te pangthokpa thoram aduda RIMS ki Director Professor G Sunil Kumar Sharma RIMS ki MS Professor N Sanjeev Siza Hospital ki Chairman cum Managing Director Dr. R.K. Palin amadi Rotary Club of Imphal ki President Dr. T.S. Digel na sarukya ki Thoramaduga mari lainana Department of Plastic Surgery RIMS ki HOD Professor Akoijam Ibohol na Plastic Surgery asi India dagi hogdokibani 600 BC mamangda matamaduda naton kakpadagi dandi pinanaba matamaduda Maharishi Shuruta adugumba naton kaklaba miyoising adubu khazaidagi unsha lauraga naton semduna plastic surgery asi hogdoki madugi matungda lesingani 13 gi July 15 asi National Plastic Surgery Day thoram pangthoktuna laklaba matungda lesingani kunmathoi dagi India na plastic surgery da laurukliba thogdang adubu ikai khumnaduna July 15 asi World Plastic Surgery Day thoram pangthokpa horkibani haiki RIMS tasu Plastic Surgery Department asi lising ama chamapal marfudra taret gi hogdoktuna ngasidi sahi kuntaret mapung phare loinana ngasi fauba reconstructive surgery amadi cosmetic surgery yamna khumang chawshinna layeng sathari hairi कोई ख्रिस्त की कुमजा चाहे चट्रुक ममांग 600 BC दगी कोई नातोन सेम्बा कोई नातोन कक्पा कोई अदुगुम्बा मतमदुदा चनरंबा दंडी अमद मियोबा मगी नातोन कक्थरखरबा मतुंगदा कोइना नातोन असे अमहना सुश्रुता हारिबा महर्षि असिना खजायदगी सदोंग नौरगा सेम्बिखिबा मदमाइन तौदुना हौदोखिबा प्लास्टिक सर्जरी नि अदुना कोई 2011 दगी हौरगा जुलाई की डेट 15 से जाति की ओबा प्लास्टिक सर्जरी नुमित हाबदि नेशनल प्लास्टिक सर्जरी डे हादना पालन तौदुना सुम लाकपसिना चाहि तरा की मतुंगददी 2021 दगी एसोसिएशन ऑफ प्लास्टिक सर्जन्स ऑफ इंडिया के प्रेसिडेंट ना कोई पृथ्वी की वर्ल्ड की प्लास्टिक सर्जरी की मयाम की तिनबा फोरम अमदा कोइना मसी कदोबगी वर्ल्ड प्लास्टिक सर्जरी डे हानो ऑनथोक लोदबनो कोई इंडिया ना तौखिबा कंट्रीब्यूशन मयाम दबु सकंग बिरगा कोई मालेम की प्लास्टिक सर्जरी नुमित हाना पालन तौबा होगिबनी Board of Secondary Education Manipur Bosem na lauba SSLC Compartmental Special Examination gi fal ngasi lauthukre thoromaduda Bosem gi Chairman Akham Joy Kumar Secretary S Jitelal amadi Controller of Examination Ayam Thoina Chingbsing sarugya khi thoromaduga mari leinana Akham Joy Kumar na Bosem na lauba High School Living Certificate Examination da subject ani fawba fail oi horaba mahiroi singi khallaga chahi khudingi Compartmental Special Examination pangthoktuna lakli sahi asigisu June 13 dagi July 3 fawba examination asi pangthokhi examination asida mahiroi lisingani chatruk taramari thabada lisingani chamanga humputramapun pass tawki chada marfudra nipan dasmik taruk pass tawki exam asida nupa candidate lisingama chani Yankai Nipan, Nupi Lisingama Chani Kuntra Nipan Thaki, Masigi Manungda, Nupa Lisingama Chahum Yankai Tarukamadi, Nupi Lisingani Chahum Nipumathoi, Pass Tauki. Mamang Sahidagi Special Examination Haiduna Sanarosingna Examination Tournament Amaga Pangnabadagi, Exam Thaba Ngamdaba Yaurabadi, Sanaba Halaklaga Thali, Sahisi Wina, Mahiroi, Amatalakte, School Karada Form Philip, the Hogdaba School Yaubadagi, Mahiroi Kuntra Mari Thanki, Bosem Naloba SSLC exam school na lauragani haina tonga ama sandurakli SSLC exam hana dagi laithok na kaidonung da siloi hanagum chapsana exam togani laithok hanbagi mahuta NAP gi thosil
ngaknanaba National Council for Vocational Training gi makhada vocational training hapsinanaba honari haiki अशुकुमबा बोर्ड के एग्जाम सिदा अखोई छात्र सिंह निहनब लेतना मखोई परीक्षा से सोमना डिवीजन की वा अखोई थंगिद्रबा अदुना पास तोबा है सिक्ते मेन एग्जामिनेशन मदगी होजिकी कंपार्टमेंटल और स्पेशल एग्जामिनेशन से पास तोबगी छात्र खुदिमक से मखोई वैल्यू से सब मानना लोग याय है बसे आई हक ओजाना सुमाइना थमजनिंगे तत्तना गर्जन की साइटा अतो अतोपा कयादगी सुमताबदा बोर्ड के एग्जाम से लाइथोंग उबदौना तवे लाइथोंगी बोलता हेन लुसेलबनी ऑल इंडिया की लेवल का अखोई हजिक लेरिबा ट्रेडिशनल एजुकेशन सिस्टम से आशी हजिक लाइबा एनईपी असुगुनुबा सिस्टम असिना अवोनबमा पोरन बहनबदा अखोई सुमोबा सेंटर की सगी लेरिबा नेशनल काउंसिल फॉर वोकेशनल एजुकेशन ट्रेनिंग सिदा अखोई मदुकी पोर्टु फॉर्म फिलअप तौदना मखोई रिकमेंडेशन तौननबा थबक थोरम याम कन्ना चथरी Nongada Relief Camp Taleriba Gwaltabi Khulgi Khunja Singhi Awada Palamlai Assembly Constituency ki MLA KS Ibom Chana Yengshinduna Lakpani Kanagumba Social Worker Amatana Matiang Panglakpalaiti Haina Gwaltabi Village Development Committee ki Secretary Chirom Mongol Jauna Phongdokre Nongada Relief Camp ta Paumisinga Unabada Mongol Mangijauna Makhata Kibada Kumjalisingani Kulhumdoigi Me Humdagi Kuki Singna Mitei the Landarakpadagi Thokliba Irang Shigi Manung Channa Me Mapanda Kuki Singna Gwaltabi Kul Mai Thaki Mai Thaba Numit Adumaktada MLA na Police amadi Security Force tagi hana laktuna ngakna na bukhonaki Kuki Singna Mai Thakraba matungda su MLA na senduna Nongada leiba CSC Complex Phajana semgatlaga Relief Camp oina hanglakpani Relief Camp asida leiriba khunja sing awaba lehendana ba kupna yengshinduna lakli Camp asida lanai lup kaya na mateng pi natana kanagumba social worker matana laklaga mateng panglaba leite kanagumba social worker ni haiba kharana Gwaltabi khunja sing gedamakta MLA na karisu tobidre haina phongdorakli ba wafam yumpham yaudaba aranba wafam ni haiki Hoji Pogi Manungida Mating Chair and the King Matik Panbiraga Laki, Hoji Pogi Manungida Pig Honorable MLA na Pogi Anna Ayeki Adu Angang like Tambugi, Kopagi, Sigumbugi, Mating Mayama Mana Piraga Nasibo Pogi Awat Plate and a late. Pogi assessment Queen at Tautan Lake and Mehago, Honorable MLA Kanas Taubiraga, where SS Taure, Manila in a class, yes, and women that make Hazanaga, which Yum the Hanjana Vilamuta, process the lady at home at the Pogi Hanjana Vilamuta, Poemen Yampana Simbiri, Pogi, Honorable MLA, Lady was in Gigari, Mating Panga, the Wiki Mami, Tahana Bugi, and I will Mukrana, Tauzinisi, Yaraga, wait about Mizibu, Taubiana, Uhanagi, Tauzi, Taubiganu, Atau Mibuti, Taubiana Tagapiba, and Taubi, Taubiana, and Mana Hygiene. Ngasi Malem Sinbatung na pangthok na riba World Youth Skill Day thoram Chandel District ki Liwa Changning da leiba St Paul Higher Secondary School da school sigi oja sing forest staff sing amadi mahiroi sing saruk yaduna pangthokre DFO Chandel N Munal Maitei amasung school gi principal Father Benjamin saruk yaduna pangthokpa thoram aduda sahi asigi thamliba team youth empowerment through AI and digital skills ki matangda kupna khanakibaga loinana mahiroi amadi naha singna aikoi gi koibagi saktam kanbada AI artificial intelligence amadi skill na logodaba thodang gi matangda khanaki and Munal Maitei na Malem sina Aikoi Mioi Bayauna Tawai Panbasing Bu Hinghali, Aduboy Koi Mioi Bana, Mausha Lairimbiga, Kayam Nungshinana Hingminari Hibasi, Aso Wahangama Wari, Haiki, Wangasigi Paukum Nangasigi Mahiro Madina Harold Sing the Piga Dabani, Mioi Bana Saukat Pagi Mingda, Akoi Big Saktam Bosuki Matik Shokale, Adubo Apaba Environment Amagaloinana, Apaba Kunai Masembada, Aikoi Tungi Poram Amatido Puchangli. Nasing na artificial intelligence amasung skill season aduna aikoi gi akoi bigi saktam amadi kunaya sibukan minasi haiki paugi maraksa break amalo minase Canberra Industries Thamabun Mesnam Lekai opposite DM College the Lebanon July Tramati de Kunanga for Yam Chorbo offer on Pizari Madudi school bag and labor bag and half chicken Yamadi bag and labor 20% off Pizari Miana Sui and Kangaraba can back to school college seminar workshop sports airbag traveling bag rank on Chingbaluina Pambigani Luina school singing over upon my uniform Supambigani Amasung uniform Kurimaki Apamba design the customized order to Yagani
Free plastic surgery consultation camp at Caesar Hospitals, Langol from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglagli punsi ki lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Chahini fuhena babina haiba maming asina anala yengilamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care faubada babina na manzil thaduna lakli haujiga muk makhata na changsilaktuna mayamgi mafamda kudol tamjari Babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijari Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiyo expert faculty nupa amasung nupi gi tokhaiba hostel sel yamna changdana Babina Hospital amadi khongbu oiriba institute sing da thabak tawbagi khudong chaba su pizari hauzik admission haujare sukna tagi sit nipu khaktani ahan balakbada khudong chaba pijagani Babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East Soccer company gi crown maker real chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break itungda mohana taram noksari makha tarakpa pau pizari Youth Empowerment through AI and Digital Skills Cyber Team, the Department of Computer Science, DM College of Science, Dhanamanduri University, Manipur Nasanduna, World Youth Skills Day Thorum, DM College of Science, Dhanamanduri University, room number 73, the Pangthukre. Thorum Duda, DM College of Commerce, Dhanamanduri University, Principal Professor K.S. Rajan, DM College of Science, DMU की Department of Computer Science की Head G. Jayant Kumar, DM College of Science Teacher Association and Head Department of Electronics, DMU की President C.S. Biren, Saruk Yaki, Luenana, Wazasing Amasung Mahiru Singshu Saruk Yaki. DMU की Assistant Professor Dr. Henrietta Kumalambamna, Empowering Indian Youths through AI and Digital Skills की मतंग द Resource Person वैना वांगांग की. Thoramadu Mari Lenana DMU की Department of Computer Science की Head G. Jayant Kumar Amasung, Department Asima की Assistant Professor Durga Mohan Polemna, Hauziki Weriba Malem की Ahong Basida, AI Amasung Digital Skills Asi Yamna Maru Oire, Lamdam Sigi Haitoi Sing Toiraba Mahiro Singda, Masigi Wakal Loshing Asi, Kangdaba Yadaba Ama Oire, Lyric Hairaga Masagi Haitoi Sing Toiba Yaudrabadi, Lenga ki Tabak the Hogdaba Singda, Kudongcha the Bakaya Legani, Loinana, Lenga ki Maika de Gishu, AI Laboratory Yauna Makal Kayagi Tabaksing, Lokat Pamatotari, Hain Pongdo K. पृथ्वीद मी मैम से लोन तमीबने ऑपर्चुनिटी से मनपुर याम टैलेंटेड यूथ AI की स्किल से पीहोब दरकार गवर्नमेंट की साइड की AI की स्किल लेनबीदमक AI लैब थमनब अमुक एक्सपोजर तौनबीदमक वर्कशॉप सेमिनार क्या तौरकान पृथ्वीद होंगलीब मफम यूथ यौसनब तंगाई फदी है लौई New Second Labor Tribal Market Complex ta Tribal Youth Council Manipur ki Thomi Singh na Yangshin Krep Yangshin Khongchat adu da saruk yakiba council ki spokesperson Nengrei Shang Jimik na lamdam sida kunjariba tribal furup khudingma ki yamna maru oiraba kaithel sigi building asi aduki matik fibam shokle building asi nong khara hek chubaga leak oire
sanitation amasung iram na laning thina leitre building sigi terrace ta install toriba solar plate sing shu mathau tawdre haiki kaithel sida pot yon ba madi leiba lakliba miyoi singda kudong chada ba kaya mayok na halle maramaduna mari leinaba department na athubada mideng changbiduna kudong chada ba singasi kokhanana ba sinbiu haiki. We have inspected that the infrastructures of the market is dilapidated. It is badly wear and tear, and drainage systems is not flowing. It is stagnant. So visitors are not healthy to visit in this market also. We have inspected that all the terrace of the buildings is leak drainage systems. No one can stay inside because of leakage on the roof, and there is no water supply in the campus also. Solars are installed on the roof, but it's not working now. The Tribal Youth Council today visited here and appealed the authority, that is the Tribal Affairs and Hills Department, to take up early renovations in order to redress the grievances of the tribals, vendors and farmers. Matam sangna sembi daduna leiraklaba hairok part 3 litan wang madagi ingang lok taba lambi asi chahi asigi February thada koila thaduna sembalotion khraba matungda lambi asi quality control tawdana sembiramba sina miyamda kudongcha daba kaya mayoknare maramasna club amadi maira paibi singna lambi asida makhal khudingmaki heavy vehicle sing chatpada nasidagi athingba thamkhre nongju thagi matamda lambi asida heavy vehicle sing maru oina hybra gari sing asina tureldagi nungcha kotlaga purakpana maram oraga lambi asi kaiduna hena sokshil halle lambi asida chathok chasin tawriba praja singda kudongcha daba kaya mayoknare maramasina Youth Development Club hairok litan wang mamasung ingang lok nongpok ningthau panthoibi Youth Club loinana maira paibi singa punna khusamnaraga matungda litan wang madagi ingang lok taba lambi asida makal khudingmaki heavy vehicle sing chatpada ngasidagi athingba thamle athingba sigi mayokta lakpa khudingmak masa masana daita pugadabane madi lambi asibu mari leinaba authority nasu meeting changbiduna samjinnabasu club amadi maira paibi gi maikaidagi fongdorakle Lena koi the harau de dan leira mane de thaba thau mari phadre ngai de loina kai gre hai bra chat li bagari cha cha me am chat tan maram moi da na hayeng de koi lambi se chat tan ba thingin de gare cha heavy lo la dai ba ching ma man ching ja ko ni maram mo ka na mai yam tu na lambi chi yar tam pin dai re maram maduna itar ma kala mam swing lo ke kala ni na tunar ka na pi angang sing kun na thola ga nga se dikhauna hai ri ba lambi se di da heavy lo dai ba ching ba amta chape yaro ya nei koi kala pani sina tamana le lo thingin dere akon le bi chi mayokta kana umna sida chalak pa kholu tar ga di sida tor pa pa ta kuri ma sa ga sa ki dai tam na ai pa ni tar ma ka mam singa lo kala pani na tamana le ni Organ donor home amawariba Langol All is home the JCI Imphal Iconics ki volunteer singna wheelchair masung Chana Thangnaraba Polam Singh Mating Pangkibaga Luinana Asa Thak Singh Chaminakre Mating Pangbaduda JCI Imphal Iconics ki member Singh Sarugya Kibaga Luinana All is home the lady Bahal Singh Wari Vatai Susanaki Thoramaduga Mari Lainana JCI Imphal Iconics ki President Depika Jaina JCI Imphal Iconics ki Maikai de ki Mating Pangduna Lakpagi Manung Channa Langol the Leba All is home Asida Angam Mating Khara Pangbani Makhatana Shu Angamba Mating Pangningba ki Wakalon Lay Haina Fongdoki Mating Pangbibagi Damakta JCI Imphal Iconics ki members sing the All is home ki Maikai degi Certificate of Appreciation Kusina Duna Ikai Kumna Bodki to distribute their requirements and mostly the wheelchair to the one who is in need of that, and we are find ourselves very fortunate, we are very privileged to be a part of this noble cause as JCI Imphal Iconics the motive of this organization is to provide social service to the community, and we are very happy and we are very privileged to be a part of this noble cause by giving the wheelchair to the one who is in need of that in this orphanage. Friendly Environment Warriors FEW Jiribam gi Taruk Shuba Foundation Day Kam Environment Awareness Rally Galoinana Uchara Kaya Thaduna Pangthokre Jiribam District ki Babupara Laiba Kasturba Girls High School dagi Hoduna Irabot Statue Fawba Chatlaba Matungda Kasturba Girls High School da Lamthung Pamoiki Rally Aduda Kanglaipak na Yaifare Assam Asangba Malem ama oihalasi amadi long live few haina slogan sing lauki loinana environment is our mother, save it, save a life, better environment, better tomorrow, one world, clean world amadi green world haina thaba play card sing shu seasonaki
Few Jiribam gi President K Sundarna asangba malem ama oihalasi haibagi pandamda thoromasi sinbani tahi asigi wena uchara chahum thakre miyamna su few Jiribam na toriba thabak thorom singda saruk yabiu amadi saugat piu haiki thoramduda honorary wildlife warden Jiribam district is Rajen Kumar Kasturba Girls High School ki head mistress A Shoroja amadi school ki oja singshu saruk yaki Jiribam gi 6 foundation dega mari lena asangma male mama oilasi haibagi pandamda environment awareness rally si akhoi pangdok sabani Kasturba Girls High School da program asi pangkok tabaga loina usara thajabani andak saigi oina su akhoi usara sahum ram thakre makha ta su Sunday da akhoi thajagani mayam su usara thabagi hanabi thamchi mausagi khal akhoi punna ngangminasi Unemployed Pharmacists Association of Manipur Upamgi ani suba unit ama mayai lambi unit haukiba July 12 da hangdokre masida hidak langthak mari leinaba complaint khudimak report to biu haina upamna thadorokpa cherol mada fungdorokli cherol sana makha taraduna upamna matam khara lepluraba matungda amukta hanna drive sathaba hore retail pharmacist shopta drug license yaudana renew tawdana pharmacy phamnamba singi mathakta akanba meeting changlagani loinana drug license yaudaba singda hidak piriba wholesaler singdasu khudakta gi lepnaba khanghalli upamna miyamga punna ana laingi lamda awonba ma puraknaba honaminasi hairi Mayang Imphal Assembly Constituency gi Bengun Lokok amadi Wabagai Constituency gi Haibung Makong Khul ani samnaba Imphal Turel mathakta saba horamlaga masi lengdana leiriba Valley Bridge asi athuba matamda loisindragadi miyam gi oiba asoba ihau lakani haina Joint Youth Development Committee Mayang Imphal Maitei Pangal gi President Chesam Asobana haikre hiramasiga mari leinana Bengun Youth Development Association Lokok Youth Development Committee amadi Joint Youth Development Committee na sinduna pangthokpa paumisinga unabada achobana makha taraduna thongasi Manipur State Rural Road Development Agency na PMGSY gi makhada lupa crore makhairom changna sabani thongasi contractor singna thongasi gi makhong ani hairam laba matungda thong sabagi yot sing puraklaga thanamle yot sing asisu marakta koling kabasu yaure adubu haiba yot sing asi phawbada pankhattabagi mathakta thong sabagi makha taba atai thabak pumba lepkhibadagi chahi asigi anganba sarukta Bengun Youth Development Association Lokok Youth Development Committee amadi Joint Youth Development Committee ga department ge official amadi thikadar yauraga phaminabada chahi asigi me thadagi thongasi loigani haina yanaki madugi matungina thong makhongda leiba khara hairamlaga thong sabagi thabak pumba lepki asuguma pibam sidagi mahaki maikaidagi department ta thabak lepa asigi matangda RTI thabasu paukum piraktre asomna thong loisindaba sina maram oiraga maikai asomda miyamna thengnariba waba singasi lup ahum asigi maikaidagi su Manipur gi governor da wakat lagani loinana thabak asisu athubada loidragadi lup ahumna miyamga loinana akanwa khongjang sing sangsilagani haidi Department amadi government na mafam sidaida khoi bridge habina ba ina hawrami ba policy thubada loisan biu haina department gi imasa eso masa yauna gather sing thabuk suri ba kampu sing yauna hari ba pista puna phaminare kan da moina matam da khoina haibase me phu manung da thabuk si loisan biu haibane adai da moina April bautang pu ina April tha hu matam pi April tha bau sidaida lital laiba khara se asongwang mu su gari khara aisan naram kan da hauji phobo thong sigi namuna ma phu ubo phangde mari leinaba singna athuba matam da mieng changhaningi karigumba mieng changdaba taragadi Manipur gi governor da masigi aiba se ma pirani miyam gi hak thongna sakul tawriba miyam gi hak lut tawriba sugumba thikadar singja masumba thikadar singji mathakta action lawni ngai damak da khoi mailenaba authority sing da wakat lagani amadi che tharagani moigi mathakta case tawragani sine koina ngasi media gi mang thamjari se Lions Club of Imphal Chanura Lions Club International District 322D gi chahi gi thoromga loinana lisingani kunmanga kuntaruki anoba board of directors sing installation come induction thorom khurai honge lerekta leiba tantra bautik te pangthokre thoromaduda Lions Club of Imphal Chanura gi president K Premila Ayush Mani Kumar W Gopi Mohan TS Kesho and Gojendro amasung Dr N Lintoina maroiba president members sing oina saruk yaki Thoramadugi Manungchana Lions Club of Imphal Chanura ki President K Permilana Lions Club of Imphal Chanura na lamdam sigi awana taraba singda kharada warabasu kokhanana bapandam da medical camp yauna matam gi angamba mateng pangduna lakli makha tana su mateng pangnana bapandam thamli haiki
Lions Club of Impal Chanurasi khoi nupi khaktagi oiba adugumba club ama khakni akhoi club sida akhoina praja gi seba tawba laita laira atona ta mayam gi khoina mating pangjaba khoi disaster management ni khangde akhoi gi awar pa mayam jingja khoina leijaba akhoi gi club ta gi paisa khaina jaraga akhoina angamba mating pangjaba ne akhoi gi thodangse Association of CC School Alumni gi maru oiba alumni partner amo oriba CC School Friends na chahi gi oina Fonglakpa souvenir singi marakta yamna maru oiba publication amo oriba The Archive ngasidi Manipur State Central Library gi chief librarian Dr. R.K. Urmilana mafam ama piduna state sigi langai oriba library amadi miyam gi lan oiba ngamle haina lairik asibu library asimaki chief librarian da khusinabagi thoramda CC School Friends ki president Laishram Gunana fongdokre Akhanana The Archive haidiba publication asida Churachan Maharaj ki mingda lisingama chamapal kunmapanda lingkhalamba school sigi puwari school asigi damakta matam chuppada yaifanaba da khanbiramba laioi kraba oza singi punsi wari amadi makoina lauramba thodang sing ningthina lengshilaba article singamadi school asidagi horakiba masak thoklaba misak singi mai pakpagi wari mapungoina lairik asida yauri Masida sunatana tungda horokliba mahiroi singna tamjana pham oiba oza amadi mahiroi ani gi marakta leiba senglaba marigi khudam oiba thoram singi mami singsu yauri The Archive haidiba lairik ase Dr. R.K. Lenin na chief editor aduga ningthemba chingshuba mamasung Laishram Gunana mathangshina joint editor sing oiduna fongbani tungda Kanarakani khanduna lairik asibu mafam chana section na thamnanabagi wakhalon galoinana ngasigi khongthang asi laukhatpani ai bisingi khorjaidagi thokiba wahai sing asi karigumba lairik sing asi thengnaduna nainarubadagi kanagumba scholars singna pibirapa suggestion sing taramna logani haidi Yogi Filda, Anna, Shekadamo, Dr. Sinam Rajan, Dr. R.K. Lenin, Asina Simba, Dr. Bhaimuzana Singh, Koina, be a contribution because Adukusumrata, Kogi, my 10 students, Mountain West, a mountain orchestra, Karba, Mahaki, Bakunsi, Wariman, Chanikiba, Asina Simba, Katan Panjabani, Asum Monsing was a Kogi documentation, Hamjabani, Masibu, I could get Hori, but Haron, Amasung, Ramba, Nainba, Suna. Naina badan ngaina bahadina pagi semsa bahadun bah documentation Indian Red Cross Society Imphal branch amadi city police ka pullaga matau karamna khudakta thorakpa thaudo wathok singda asogapan yaurakpada first aid pigani haibagi matangda khwairamban kaitel anigi mayaida awareness pangthokre thoramadu city police ki OC police personnel sing sharugyaki Indian Red Cross Society Imphal branch ki thomi sing Matau karamna khudakta thokpa thodok amada shoktuna leiraba miyoi amabu ahanba oina thengnaba matamda karamba makhalgi first aid pigani amadi karamba makhalgi mateng pangani haibagi matangda miyamda taki pangthokiba thoramasigi matangda Indian Red Cross Society Imphal branch ki general secretary Athokpam Nabachandrana Imphal kaithelda miyamna punba madi tongan tonganba pamdaba thodok kaya thokpa matamda ahanba oina thengnaba si Police personnel oibana police personnel sing asida first aid matau karamna pigani haibagi matangda horamasi pangthopani haiki City Police Station gi akoi bada hai tare thoi ba accident oi be ai natraga any kind of casualty semi wandare tamghai mamang da khoi thang thilame ka tin thilame hai bai kari kari adu mayam le adu incidents emergency situation sing da hana thengna je khoi police personnel sing sina dum hekta thengna yeb ko aduna hospital yaudringai ambulance nungbenz natraga doctor yaudringai kan da sai gi khoi police personnel sing aha ma thengna ri ba sing sina moina akhoi gi mi du gi life save tawna na ba kari kari first aid pi ba ya ba ge kari kari assistance pi ba ya ba ge haibagi training pizza boy na khoi moi police personnel sing sida city police ki first aid ki training ama tawjabane Val Vivah Mukta Bharat campaign ki makhada satharakpu na district administration Jiribam amadi district child protection unit Jiribam na sinduna Jiribam higher secondary school madi Lalpani government high school da numagi oiba awareness program come post campaign pangthokre Child Welfare Committee Jiribam gi member Roman resource person oina wangang laduna Poksho Act lisangani tarani thoi amadi The Prohibition of Child Marriage Act lisangani taruk asi maruoina angang singbu ngak senana ba semba law ni haiki chahi sudriba angang singna yum kai panba madudagi thorakba aphapata kaya thingnanaba law makhal amani hauji angang singi mathakta thukliba crime singdagi ngak thoknanaba lepa leitana awareness campaign amadi poster campaign sing asi Jiribam district ki akoi bada leiriba laikai khul sing amadi school na chingba mafam singda pangthokpani haiki Awareness come poster campaign aduda DCPO Jiribam H. Ibeyai masu saruk yaki.
कुंबी एसी की एमएलए सनसम प्रेमचंद्रना एसी की चौखट थोरांगी पाइखटलिबा थबक थोरमसिंग उरगा एमएलए गा पुन सन्मिनरगनी हाइना अतोप पॉलिटिकल पार्टी द यावरुबा एसी की मनुंग चनबा कुंबी आईबी रोड वार्ड नंबर 3 द लेबा इमुंग कुनिथोई की मियोई सिंह एमएलए प्रेमचंद्र दा चंगलखरे अमदी मकोइबो एमएलए ना तरामनो ओखरे एमएलए गा पुन सन्मिननबा अमदी वार्ड असिगी चौखट थोरांगी थबक सिंह पाइखटनबा हौकिबा तांग मापनदा इमुंग कुनिथोई असना सेमखिबा सनसम प्रेमचंद्र एमएलए 29 कुंबी एसी सपोर्टर कमिटी कुंबी पोलिंग स्टेशन 29/27 की थोमी सिंह अमदी मेंबर सिंह अदु कुंबी आईबी रोड वार्ड नंबर 3 दगी युमनाम ओंबी बेमसाना लुसिंगदुना मोंगसांगाई द लेबा एमएलए की युम द लाक्तुना ngasi सखंग माइखंग नबगी मिफम मसु पांगथोखरे लोनना एमएलए द तोहनिंगबा थबक कयागी मरम दसु खननैनखी मणिपुर स्टेट सुमांग लीला काउंसिल की थौपुब सिंह असम की होजाइद नुमित 15 चथगदबा वर्कशॉप अमद सरुक यारुनबगिदमक ngasi इम्फाल थादोखरे ngasi की खोंगचत अदुदा सौग्राकपम हेमंतना चिंगबा मसक नायरबा सुमांग लीला की आर्टिस्ट सिंह अमसुंग थौपुब सिंह सरुक याखी मितई इरोल इएक लोइनसलोन अपुन बलुप असम मिलाल की लमजिंग मखादा मिलाल होजाई पाना सेंबग लोइनना नुमित 10 की ओइबा मिटै मयेक ताकपी तंबिबगी थौरम अमसु हौदोखरे होजाई उदयपुर की इथौ इकन खुबम की होलदा मिलाल होजाई पाना सेंबा मदी मिटै मयेक ताकपी तंबिबगी थौरम अदुदा मिलाल असम की प्रेसिडेंट के प्रमोद सेराम हेराजेट प्रेसिडेंट थौनाउजम लाइरेंजाव थोक्सोम ब्रजकुमार सेराम शशि तावरेम श्याम फांदोम संजोय सरुक याखी थौरम अदुदा सेराम हेराजितना असम द चोइन खुंदारबसु अखोइगी लोन अमसुंग मयेक अखोइ पुनमकना खंगननब होनमिनसी असम द अखोइगी लोल ऑफिशियल ओइना लैरे लोइनना मितै मयेकसु गवर्नमेंट स्कूल सिंगदा तंबा हौखरे मरम अदुना तुंगी मिरोल गिदमकत खल्लगा अखोइ पुनमक मितै मयेक खंग मथौ तारे हाइखी थौरम अदुगी प्रेसिडेंट प्रमोदना होजाइगी खुल सिंथुंगना मितै मयेक तमननब होनरसी हाइखी सिनाम थोंगलेनना मिलाल असम की लमजिंग मखादा होजाइगी मितैगी खुल सिंगदा मितै मयेक तमननबगी थौरांग तौरक्लिबसदा मियामनसु सरुक याबियु हाइखी थौरम अदु लोइरब मतुंगदा मिलाल होजाई पनागी प्रेसिडेंट ओइना तखेलाकपम हजारी वाइस प्रेसिडेंट हौबिजम सोनिया जनरल सेक्रेटरी सिनाम थोंगलेन एजुकेशन सेक्रेटरी सेराम शशि खनख्रे थौरम अदुगी मनुंग चन्ना सिनाम थोंगलेनना मिलाल असम की लमजिंग मखादा होजाई मितैगी खुल सिंगदा मितै मयेक तमननबगी थौरांग तौरक्लिबसदा मियामन सरुक याबियु हाइखी लोइसिलक्पदा मरुइबा पाव अमुका हन पिजरी अपुनबा सिक्योरिटी फोर्स ना यामलब खुसु खुलाई कया मरुम फागले मणिपुर दा तंगदु लैताब पुरकनब होनबदा मियामना पुलिस अमद सिक्योरिटी फोर्स सिंग दा मतेंग पांगबिनबा आईजीपी इंटेलिजेंस जोन 2 कबीब के ना अपील तौरी मणिपुर की अफस्पा लौथोकनब कंगलाद इमा सिंह संगसिनखिब खोंजंगी निंगसिंग थौरम पांगथोखरे क्लाइमेट चेंज न पुरकलिब अमांग सिंह मियाम द खंगननब मीडिया ना असोब थौदांग लोबियु हाइना डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज की डायरेक्टर डॉक्टर टी ब्रजकुमार न फोंदोखरे अमसुंग पलेलदगी आइमोल ताब लंबी कुंजा सिंह लेंगा की मतेंग अमत याउदना लनाय ओइना पैसा खाइनरगा सेम हौखरे मसिग लोइनना हौज फावबगी ओइनदी ISTV न्यूज मतंग सिदा टेंशन जरी मीटिंग ताबीरिब पुनमकपु अमुका हन्ना खुरुमजरी।